Kanglai News ki nungthilgi paw yengbiripa pumnamaku Romai langbamna ikonona kurumjari. Amit Shah na kaurakpadagi Minister Khemchand Delhi Oikhre. Union Home Minister Amit Shah na kaurakpadagi Manipur lengaki Rail Development and Panchayati Raj Minister Yumnam Khemchand Delhi da thungkhre. Thasigi taradagi hawgadoriba 12 suba Manipur Legislative Assembly gi 3 suba session gi matam naksilakpaga loinana session gi oinana Union Home Minister Amit Shah na Manipur Legislative ki Assembly gi Speaker Thoksom Saijabartabu Delhi da kauduna wari sanakraba matungda Manipur lengaki Minister amasung MLA khara Phagtpa matang kauduna unaduna wafam kya khanabagi thabak chatari. Union Home Minister Amit Shah na kaurakpadagi Minister Khemchand ngasi nungthil pung 1 gi flight ta Delhi gi damakta Imphal thadokibani. Sanga Express na phangba pauna Minister Khemchand na Union Home Minister Amit Shah unaba chatringai mamangda hawjik lairiba Manipur lengak asigi Chief Minister N Biren gi thawong amasung Manipur gi irang asigi matangda mahangna LAKNABA policy program bu pamdaba BJP gi MLA kharagasu unarangi hairi. Mahangna Union Home Minister ga unaba duda BJP gi MLA sing aduki apamba sing Union Home Minister Amit Shah gi mafamda ningthina marik chumna khangalangani haiba wafam paw asina makhatari. Accident da miyo masire Churachandpur district ki manung chanba tidim lambi paringi Bethani College manaki lambi da ngarang nungthil pung 2:15 rom chatpa matamda thokpa lambi laibaktiba thodok amada miyo ma laikhidraba miyo adugi maming Jamthang Guite sahi 62 apokpa Kolun kawi hairi laibaktiba thodok thoklaba miyo adu ana layeng chathanabagi damak Churachandpur district hospital da pukhatki adubu LAKNABA ngamdana laikhidabani hairi laikhidrabagi asiba haksang Churachandpur district hospital ge mokta thangkhre thodok aduga mari leinana Churachandpur district police na case ama lokhatkre hairi. Arambai Tengol gi PRO Robin Mangang khwarakpamdagi update khara lokhatsage asukoina lan tawrakpati Kuki gi police oigera naharol oigera politician oigera moi masal chamane ngaihak saunarasu marom thamnade naga iselinau singisu sapmane ekhoi gidi loire HAIDANA chaunariba usinadriba singthanariba lanchi loire khanbi kinu hena saurakini amukta punsin minachi kanano thinagumchi yaikaba numit ominarasi. Manipur bu mahausagi punsida hajal halaknaba foreign narco terrorist singi matakta India na thabak lokhatnaba parliament ta pukhatkhre. Jiribam to Imphal railway line gi project atubada loisinaba amasung Manipur bu mahausagi punsida hanjal halaknaba foreign narco terrorist sing amadi landam asidagi tokhaina taningba singi matakta India lengang na akanba thabak lokhat piyo haina Manipur gi Rajya Sabha gi MP Laisema Sana Zawbana Parliament ta pukhatkhre. Ngasigi Parliament ki mifangi 0 hour matamda MP Sana Zawbana Jiribam to Imphal railway line project atubada loisin binanaba wafam pukhatladuna hai state asida hawjik thokliba irang manung asida tampakta leiriba miyoi lakh kun lom amadi national highway singi kuthangda state asidagi mapanda chatpa ngamdri aeroplane gi bhara gi sangchu wangkibana miyamna aeroplane tongduna chatnaba honabada sel gi awaba kya mayongnari masigi mathakta lamdamchida cheng hawai amadi miyam gi nomada changdraba yaraba polam singi mamal atia pakna wangli maram asina railway na hairiba khudong chadaba sing adu loisinanaba amata ngairaba pambai oiri state amadi center lengangna national highway singda thengnariba khudong chadaba sing yauna state asida leiriba irang sing laksinaba fana kanna honarabasu miyamda nomai kaptharakpa makhal gyagi attack ching chatharakpa maralejadaba misam phaba punba national highway singda namduna sel khaibagi thabak sing hawjikchu leptana chathari misam miyangi punsi amadi lanthum nga senanaba honabada hairiba illegal immigrants sing adugi makuta thauna leiraba jawan kaya thawai thari kaya amana asopa nangli illegal immigrants sing asina mapan leibak singi matenga loinana leibak asigi mathakda tachengna lan chatharakli. Kcp-Ct maitei ki Cader 5 kusukulai sel amasung gariga konana fari Imphal district police tagi phangba pauna haibada Kcp-Ct maitei ki Cader 5 Mantri Pukri Kaital dagi Thakur Bari manakta sel launanaba honaringai da fari hairi police ki pauna haibada faraba Cader sing adudi chana mayai lekai dagi Laitram bulu sahi kuntaruk apokpa L Loken Kurai Singam kham lekai dagi RK Nelson chahi 18 apokpa RK Ningthem Phuknung awang lekai dagi laire lakpam thoiba chahi 38 apokpa L Ibotombi Phuknung mayai lekai dagi Kanguzam eba chahi 19 apokpa K Chandrajit amasung Paubi tek dagi Roya Marum Kabir Khan chahi 18 apokpa MD Tombani hairi makoidagi nongmai maru sing chel amasung 4-wheeler gari ama recover tawri hairi
Kwakhitel 360 dagi update khara lakhotjage Mandalay da bomb plan tawnaba honaramba PDF Kuki terrorist ahom Myanmar army na Phagtpa Ngmkhre hairi PDF Kuki terrorist Singi aronba bomb plan aremba tahankhre su hairi Audio clip ki case Supreme Court na forensic science ki report pukhalaknaba khangankhre Kuki Organization for Human Rights Tribe na audio clip amaga mari lainana Chief Minister Nongthomam Birenbu Maral Siraduna Supreme Court ta thagalakiba case asi Supreme Court of India na hearing chathakre ngasi chathakiba hearing aduta Chief Justice of India Sanjeev Khanna amadi Justice Sanjoy Kumar gi base amana hairiba audio clip adugi Central Forensic Science Laboratory gi report intina sin tawduna report Supreme Court ta lawkhalaknaba khangankhre Petitioner gi Maikai da lepliba advocate Prasan Busana ngasi Supreme Court ta chathakiba hearing aduda audio clip adugi matangda examine tawduna piragliba report asida hairiba audio clip asida yauriba audio asi chada maudra CM Biren gi audio ni haina report asida yauri hairiba audio clip asi CM Biren yauba Close road ta pangthokpa mifam amada saruk yaba miyoi amana hairiba mifam aduda ngangna sangnabagi thadorapa audio clip ni hairiba isu asi Manipur da hojik thoklibA erang asi ka yamna mari lainaba isu amani haina su court ta thangki